Russia Ukraine gi Mahei Marong Yonnaba agreement suspend Toubada Maikei Kayana Nungnangba Poknari United Nations na sangtai na duna agreement sign taunaraba matungda Ukraine gi Mahei Marong jahas to hondok payahan kibadu Russia ngarang dagi suspend tawkhre masina maram oiduna laiba Kayana yamna Nungnangba masung yaningdaba phongdokkhre Russia gi action asina maram oiduna prithvi sinba thungna chinjak watpagi awaba hengalakpa yai haiduna United States ki President Joe Biden warning tawkhe masi yamna thina phattaba manne makhoina tawribasi maram sungsa chade United Nations na hona duna yanaba purakhibane maduda loisingadabani haina President Biden na phongdokhe Biden na phongdoklibu wafam se Russia gi Black Sea Fleet ta Ukraine na drone attack tawkhi haina maral sidaduna Russia na agreement suspend tawragani haina laukthokraba matungda ne Ukraine di makhoina attack tawba natte Russia na masagi explosive ningthina yengsindabadagi pokhaibagi thokdok thoksabani haire haukiba July thada agreement sign tawnakhraba matungda Ukraine gi hithangpham singdagi jahaz sahumga marfudraga taretta Mahei Marong tan million mapan hen hondokhe madugi agreement adu lakliba November thagi aroiba sarukta amuk nauthokpam thokwane yanaba purakhiba aduna prithvi gi chinjake mamal hanthahankhe haukiba March thada khamthengna mamal wangkhaluraba matungda chada taraga mangagi changda hantharakhraba nei haujik amuk Russia na suspend tawkhiba sina leiwa kayada awaba mayok naragani haina chingnare Ukraine gi President Volodymyr Zelensky na Russia gi phirebase hanadagi tawrakani haina chingnaduna lakpa mani haina phongdokhe haukiba September thadagi Russia na atamnana chinjaki crisis thoganana basin-khe haujiksu Mahei Marong pikthana haplaga jahas chamaga humbudraga taru Ukraine gi hithangpham singdage hondokpa ngamdana leidi haina Zelensky na haikhe chinjak sing asi mi million taret henbagi nei Russia gi miyoi khujo kharana Egypt natraga Bangladesh ta mi singi table chinjak lehengani natraga leheloi haina kamdongna lepthokpa yahandoino haina Zelensky na jatigi maphamda pikhiba paujel da phongdokhe European Union gi Foreign Policy Chief Joseph Borrell na Russia gi phirebadu handu haina dabi tawkhe United Nations Secretary General gi spokesman Stephen Dujarric na Russian authority ga UN ga pau phaunare Mahei Marong phangananaba khongthang asida akaiba pidanaba Maikei pumnamagna honaba se maru oi haina phongdokhe Washington da base tawba think tank amana phongdokhiba matungin na Russia na matam kharagi mamangdagi agreement adudage tokthoknaba honaduna lakhi haire ing 2014 da Russia na khudum chansinkhiba Ukraine gi Crimea da base tawba Russia gi jahasing da pokhaibagi thokdok thokhiba du Ukraine na tawbo iramba taraba phawbada Russia na ikuidana Ukraine gi civilian target sing da madde infrastructure da bombing tawkhiba kaya aduga yengnabada matik mapa chana de haina think tank aduna haikhe tha asigi angan basarukta Russia na Ukraine gi capital kip yauna mafam kaya da missile amasung drone attack tawduna Ukraine gi electric system chada nifurom thugai khe masina makata nasu Ukraine sin bathungna attack tawkhe South Korea da Halloween party manung da nasin nabada mi chamaga yankhai humdoi sikhre South Korea gi capital Seoul gi nightlife district amada Halloween party gi mi angak pa phangna tinba marakta nasin nabagi thokdok thokpada mi yamdrabada chamaga yankhai humdoi sikhre haina official oiba paw amana haide aroibada tabiriba pumnamakpu thagachare